ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔ ꯇꯥꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯕꯨ ꯀꯔꯤꯅꯣ ꯋꯥꯍꯪꯁꯤ ꯀꯅꯥꯅ ꯀꯅꯥꯗ ꯍꯪꯂꯨꯒꯅꯤ? ꯊꯥ 4 ꯍꯦꯟꯖꯤꯜꯂꯛꯂꯕ ꯇꯝꯊꯤꯔꯕ ꯂꯥꯟ ꯃꯥꯌꯣꯛꯅꯔꯤꯕ ꯃꯤꯌꯥꯝꯅ ꯃꯈꯣꯏꯅ ꯈꯟꯖꯈꯤꯕ ꯃꯤꯍꯨꯠꯁꯤꯡꯗꯨꯗ ꯍꯪꯒꯗ꯭ꯔꯥ? ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯍꯪꯒꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯤ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯁꯤꯠ ꯅꯥꯟꯅ ꯈꯪꯂꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯍꯪꯒꯗ꯭ꯔꯥ? ꯋꯥꯍꯪꯁꯤ ꯂꯥꯟ ꯅꯪꯂꯕ ꯃꯤꯌꯥꯝꯅ ꯏꯒꯤ ꯂꯧꯈꯣꯡꯗ ꯂꯦꯞꯇꯨꯅ ꯍꯪꯂꯛꯄ ꯏꯆꯝ ꯆꯝꯕ ꯋꯥꯍꯪ ꯑꯃ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯕꯨ ꯈꯥꯝꯗꯨꯅ ꯂꯦꯞꯍꯟꯗꯦ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯗꯦ ꯍꯥꯏꯕꯒꯤ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯕꯒꯤ ꯃꯃꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯦ꯫ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯁꯨ ꯃꯔꯨ ꯃꯔꯥ ꯇꯥꯗꯅ ꯍꯦꯛꯇꯃꯛ ꯌꯨꯡꯁꯤꯟꯈꯤꯕ ꯎꯆꯨꯞ ꯇꯧꯅ ꯂꯩꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯗꯒꯤ ꯁꯦꯝꯖꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯎ ꯂꯩꯇꯕ ꯃꯐꯝꯗ ꯀꯦꯒꯦꯟ ꯌꯨꯝꯕꯤ ꯑꯣꯏ ꯍꯥꯏꯕꯗꯧꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣ? ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯑꯐꯪ ꯑꯐꯪꯕ ꯅꯣꯡꯃꯩ ꯊꯥꯡ ꯑꯃꯁꯨꯡ ꯕꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯇꯣꯔꯛꯄꯗꯒꯤ ꯃꯊ꯭ꯋꯥꯏ ꯄꯨꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯄꯁꯤꯡꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯈꯪꯄꯣꯛꯁꯪ ꯁꯥꯕ, ꯍꯣꯡꯖꯤꯟꯗꯨꯅ ꯂꯩꯍꯟꯕ, ꯆꯦꯡ ꯍꯋꯥꯏ ꯈꯔ ꯄꯤꯕ ꯃꯁꯤꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯃꯊꯧ ꯂꯣꯏꯔꯕ꯭ꯔꯥ? ꯊꯥ 4 ꯍꯦꯟꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯍꯟꯕ ꯉꯝꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯈꯔꯗꯤ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅꯁꯨ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ꯫ ꯂꯥꯟ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯅꯥꯏ ꯃꯤꯑꯣꯏ ꯐꯥꯎꯕꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯃꯣꯔꯦꯟꯗꯝ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯂꯥꯟ ꯑꯁꯤ ꯂꯦꯞꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯦ꯫ ꯁꯥꯃꯨ ꯃꯊꯨꯟꯗ ꯄꯦꯅꯥ ꯈꯣꯡꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯔꯦ꯫ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯃꯈꯥ ꯀꯩꯗꯧꯕ ꯇꯥꯔꯤꯕꯒꯦ? ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯥꯏꯟꯅ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯐꯥꯖꯤꯟ ꯄꯨꯖꯤꯟꯕꯤ꯫ ꯃꯤꯌꯥꯝꯅ ꯂꯥꯟ ꯂꯦꯞꯍꯟꯅꯕ ꯑꯏꯕ ꯆꯦꯔꯣꯜ ꯀꯌꯥ ꯄꯤꯁꯤꯟꯕꯁꯨ ꯇꯥꯕꯤꯗꯦ, ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯗꯦ꯫ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯦ ꯍꯥꯏꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯃꯔꯤ ꯂꯩꯅꯕ ꯂꯣꯁꯤꯡ ꯄꯨꯊꯣꯔꯛꯇꯨꯅ ꯅꯝꯊꯅꯕ ꯍꯣꯠꯅꯩ, ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯤ꯫ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯇꯔꯥꯅ ꯇꯣꯉꯥꯟ ꯇꯥꯖꯈ꯭ꯔꯕꯁꯨ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯅ ꯂꯥꯟ ꯑꯁꯤ ꯂꯦꯞꯍꯟꯅꯕ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯇ ꯑꯔꯣꯏꯕ ꯃꯇꯝ ꯑꯃ ꯊꯥꯗꯨꯅ ꯃꯍꯩ ꯌꯥꯜꯂꯣꯏꯗ꯭ꯔꯥ? ꯑꯀꯛꯅꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯦꯞꯍꯜꯂꯛꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯔꯣꯏ, ꯃꯤꯌꯥꯝꯒꯤ ꯂꯥꯟꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯑꯁꯤꯗ ꯌꯥꯎꯁꯤꯜꯂꯒꯅꯤ ꯍꯥꯏꯕ ꯉꯝꯂꯣꯏꯗ꯭ꯔꯥ? ꯀꯨꯀꯤꯒꯤ MLA 10ꯅꯗꯤ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯐꯣꯡꯅ ꯆꯣꯡꯊꯣꯔꯛꯄ ꯉꯝꯂꯒ ꯂꯦꯝꯍꯧꯔꯤꯕ ꯃꯤꯍꯨꯠꯁꯤꯡꯅꯁꯨ ꯋꯥꯐꯝꯁꯤ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯇ ꯃꯐꯤ ꯀꯟꯗꯨꯅ ꯍꯥꯏꯕ ꯉꯝꯂꯒꯗꯤ ꯂꯥꯟ ꯑꯁꯤ ꯃꯤꯀꯨꯞ ꯑꯃ ꯆꯣꯟꯊꯗꯅ ꯂꯦꯞꯈꯤꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯤꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯅꯔꯛꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯐꯥꯎꯕꯗ ꯁꯨꯔ ꯁꯨꯔ ꯅꯩꯁꯤꯜꯂꯒ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨꯅꯤ꯫ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯔꯤꯕ ꯁꯍꯤꯗꯨꯔ ꯃꯥꯏꯕꯝ, ꯁ꯭ꯇꯥꯐ ꯔꯤꯄꯣꯔꯇꯔ, ꯃꯃꯤ ꯇꯤꯚꯤ꯫ ꯃꯤꯍꯨꯠ ꯃꯤꯅꯩ ꯌꯥꯅꯤꯡꯗꯦ, ꯁꯔꯀꯥꯔꯒꯤ ꯊꯧꯗꯣꯛ ꯌꯥꯅꯤꯡꯗꯦ, ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯦ꯫ Hello everyone, it is IPAP TV News, a news networking channel dedicated to the cause of human rights.